ngasi numida wairam phone ki tuan ba Manipuri si phone sing amasum thoki ba thawdo wa thok sing dagi maroi be I pausing khonga sarga Manipur top channel gi maike digi myam na thamjigi ahan bada election code of conduct ki wang bada lainga ki aya bi yaudana mirep kayana board phangna balambi koilas thaba gi thabak sa tharak bada lainga ki mari leina ba authority na tumin laisile handak tangkak ani thona pangthoka doriba taragani thoi suba Manipur assembly election asigi election model code of conduct sanakhraba matungda masigi wang mada mirep oina songthurakli ba kayana board phangna ba haiduna lambi sema madi koilas thabagi thabak sa tharakpada Manipur lenga ki mari leina ba authority na tumin laisile hadi Bauxisina Pumba Paugi Matung inadi, Nasidigi Nimit Kranigi Mamang de Gihona Manipur Gituan, Tuan Kendra Kayada, made it with Bisina, board Fangna Bene Haiduna Magi Kendra Manung the Lady Ba, Lambi Kayakolas Tabagi Tabasatari, Masita Sene election code of conduct na Yadabani, Miam the Gi board Fangna Balambi Kolas Tabagi Tabasatabani. Hiramasigi Matana Pauxisina, PWD Mari Lenaba authority Kaya Unadan Wari Sabamatam the Fondorokibadi. PWD na konba lambi ama lanai miyoi sing sil putholaga semjage hairabasu mari leinaba chief engineer amadi atai authority singda hana khangadabani loinana authority ayaba piraba matungna semgadoriba lambi edu quality control tawna niyam sumna semnabagi damakta mari leinaba engineering sing thaduna hakthengna yengsinduna lambi sembagi thabak sathagadabani maduna tana kanagum miyoi amana Manipur lenga ki mari leinaba authority da kariguma makhal amatigi pau piduna miyamgi seba tawribani haiduna maning makha tawna lenga ki makha da leiriba lambi sembagi thabak sathaba yadi hainasu makha tana phongdoki hauzik merep oina songthurakli be kayana board fangnaba magi kendra manung da leiba lambi koilas thabagi thabak sathariba sidi niti niyam amata yaudana koilas thabagi thabak satharamba thengna ki hainasu pausna supalakli Makasa Tarapoina to Papa, Manipur dagi Apaspa Laothokle yauna point Taragataruki, Sibesena Manipur gi election manifesto ngasi phongkhre Manipur gi Sitmilon Fagatna Behiram Kiara Pungning Thagotkani Anil Desai Manipur gi territorial integrity ngakpa made Apaspa 1958 Laothokle gi wapam yauna puna point Taragatarungna sema Sibesena Manipur state ki election manifesto ngasi haunabi matung ina Imphal gi Babupara da leiba party asi office ta Sibesena Maharashtra gi lusing baloinana Rajya Sabha gi MP Anil Desai na phongkhre manifesto phongmagi thoramadu da Sibesena gi national secretary Anil Desai na phongdokibada lamdam asi Sitmilon fagat hananaba horticulture agriculture fisheries amasum handloom and handicraft hiena pungning thagotkani haiki Mana makhatana hai Sibesena hariba political party asi mamangdadi khunai asi kananaba social movement toramba lupamani chawkhat palamdam ama oibida yamna maru oiribisi mai thaknaba afaba ising amasum health care ni adubu Manipur dadi tangai fadana sangbasing asi matik sana leibu ude lamdam asigi Sitmilon hena fagathanba scheme singda ehenba miyeng sangduna makoigi mafam ama kananaba wanagani election matamda khaktana tana matam punamakta Sibesena Manipur miyam gidamakta lepkani haiki Tauramaduga Mari Lainana Sibesena Manipur State Union ki President M Tombina hai atopa lamga yengna rubada ikhoigi lamdam asida oidiba phiba masidi yamna ningba kainingai ni lamdam asidi lairabasingna adum lairaduna leiba ina khunbasingna hena ina khunkiba lami sinmisinggi oiba mafam ama pidana leiba lamdam ama oiri masipuna masi Congress amasum BJP na miyamna piba khodolne haiki ngasi phongkiba Sibesena gi election manifesto adu yauriba point singdi territorial integrity ngakpa nupi singi sada kuntragum de reservation thamba apaspa lamdam sidagi lathokpa yelhomi singi long term policy semba grassroots level dagi lairaba muthatpa agriculture horticulture fisheries amasum handloom and handicraft hena mayon sinba amasum restricted area permit lathokpani Miam Pumba Taknaba Afabi Sing Fonganba quality labor lambi thong singbatpa sports university Konglai Tuna Sabulushinba arts and culture da akanaba miyeng thamba health care amasum hospital sing upgrade tabugalunana Zenims Rims amadi aims ki thakta pukhatpa drug ki mayok asoba lal ama sangsinba education system phagathanba lalhauba lukyaga santigi wari saba mas Manipur khundari ba kanglu phurup sing marakta nungsi sana ba purakpa haiba hiram sing manifesto asida yauri henisu pausna su phongdorakli atopa paumana BJP gi candidate gi bot lising tare lom henduna soidana mai pakani Nurul Hasan ngasi Khetrigau Kendra National People Party NPP gi candidate oiriba Sheikh Nurul Hasan gi firal singkat bagi tarama mada
ama Khetrigao awang laikai da leiba mahaki mayum na pangthokre thauramadu Sheikh Nurul Hasan tilliba miyam na phongdokhibadi handak pangthokidoriba mikhal asida Khetrigao kendra asida BJP ki candidate ka mahaka akan malamba hoigani BJP ki candidate asidagi magna bot lising teret lom henduna mai pakani masida kendra sigi miyam na sokot piu mamang na kendra sida mute kya thokre adubu sokot thorangi thabak singdi ningthi na tawbiram dabana sothaba kendra haibadu oidunu leire development gi wapam yaudaba kanglu furup khaiba sokot thorang sothana leba kendra oiramba du handaki mikhala sidagidi loikragani magna kendra sida bot leblak libasi kendra sida ahongba kya purakna ba wakhalonda lepani magna bot hekka baga kendra sigi sokotna ba thabak thorom kya pangthokani haikena su pausna su palakli atopa pawmana mo Imphal More lambi da foreign country gi posai puthok pusin tawbuda athingba thamkhre hantak tangkak ani thokna pangthok kadoriba taragani thoi suba Manipur State Assembly mikhal ga mari lainana Election Commission of India ECI na piba instruction amagi matungina More da leiba custom preventive force na Imphal More lambi da foreign country gi posai puthok pusin tawbugi thabanga sidagi thingba hokre hiramasi ga mari lainana Imphal More lambi gi Kaudong Lairembi Kuba Manakta leiba More police check post drive sa thabokre More custom preventive force ki SB MSha yauna satakiba driver duda More romdagi Imphal tamna lakpa tongan ba gari sing sek tawduna mapalam gi posai sing yawbara haina yengki driver duga mari leinana custom preventive force More gi SP MA Shahana permission na hakibadi taragani thoi suba Manipur State Assembly mikala siga mari leinana ECI na piba instruction amagi matungina yumthangnariba Myanmar gi Manipur romda mapalam gi posai sing puslakpa masum Imphal gi More faurga Myanmar romda posai puthokpa punamak athingba thamkibani hiramasiga mari lainana custom amasum More police na kholagdiba khongthang asida gari driver amasum lalon itik tawriba singna cooperation pebiu haina su mangna appeal tawkhi atopa pawmana MLA Radheshyam gi manau nupana lusingba kangbu amana miyoy ama phurambagi matangda hairo police ta wakatkre ngarang numidang pung nipan makhairom tabada hairo kendra gi MLA TS Radheshyam gi manau nupa thoksum sanathoi Sainifugo nipan Laisram Arun Kumar Ilis Naupa masum ma kapuna lakminaba miyoy kuntrani furomna hairo part 2 Laisram lekai da leiba TS boy apokpa senyai gi yumda laklaga boy bu furamle loinana ma ki ayaw bu selam masum mobile phone monbi khreaina TS boy na hairo police station wakat chirulama pising khari TS boy na phungdorakpagi matungina di thaudo sida scenery ba Laisram Arun Kumar Ilis Naupa hairiba miyoy si mamangna hairo part 2 Devi mandap laikai da nomai pai duna mi ha na bo hona rambadigi matam kuina jela leiru rabi miyoy ni hari ngasi ambulance ta laktuna hairo police station na complain ama pisiluraba matungda hospital satpagi lambi da TS boy na hai ma wa ngang bada nungai tre ngarang numidang ma ki yumga thangnaba yum singda yumgi jinga mathakta nungna thabagi makhol taki madura kana no haiduna magna thoktuna thirubada angang singna thabu oiraboi ningduna tumina lekhi masigi matungna TS sanathoi amasum Laisram Naubanina ma ki mayumda sanglaktuna nak yamna fawbra nang natra yamna phawi hairi si haibu wai wata sijina duna ma ki makokta yot kuma sai ama kalakpani furamba duna maram oiduna ma hauzik wa ngang ba fawa ngamda duna masa nongaite oning basu phawi ai ma ki punsibu temsinarak liba miyoi singa dugi mathakta mari lainaba singna ain goeba serak pi biu hainasu fongdokhi atopa pawmana mo Jairam Ramesh ki wapam mingonda maral siba lisani nongpok nganba Rajya Sabha ki Congress ki MP Jairam Ramesh na BJP na lusing balenga sina democracy ki ningtama punamak manghalle haina phongdokibadu ma sage asoiba lusina na ba mingona maral sibigi lisani haina BJP Manipur Pradesh ki wanganglo es nongpok ngan mana phongdokre hiramasi ga mari lainana ngasi thambal sangni na pangthokiba pawgi mifum amada nongpok ngan mana makhata na hai democracy chatpaleba amada aigi apamba aigi wakalun phongdokpada akaiba leite adubu aigi oyeduna public decency ngaktana migi amagi iza sokpa yabu oirabadi madu aina yade Congress Party na BJP si democracy khongone haina moral siri mak adubu makhoi sei taraga manga lengak pairamlaba matungda satakiba mihat mipun miwot minei fake encounter ki case lising amaga songa ga kunga nipana du ngasi su kaudri haina su phongdokhi atopa pawmana February kungani thoigi PM Modi gi Manipur kanglaipa khongsat kor komna boycott tawbuga lonina Manipur Pumba Shutdown Laothokle
February 22 India ki Prime Minister Narendra Modi na Manipur Kanglaipak lakani haidiba maki khongsat asi February amasung March ta tangkak ani thokna pangthokkodoriba Manipur Kanglaipak State Assembly election gi vote khomba lakpani India gi loinam makha tana sathanaba madi loimau singnaba hanagi thoksil adumangni maramaduna Prime Minister Modi na lakadaba numit asigi ayuk pung amadagi maangna iramdam masida lairiba matam fawba korkom na boycott tawbuga loinana Manipur Kanglaipak Pumba total shutdown Laothokle athing basina ana laying mahaulang pok ising amasum asiana ki thabak thoram singdi konsiloi hana korkom gi media coordinator gi thaupuri ba M Sakhena press ta tharako sirolaman haidi sirorasina hai Narendra Modi gi khongsat asi sai khumdra hena makhoi gi khongnet makhada nehetuna thamlaklaba Manipur Kanglaipak ki ningtamba piramlaba madi lamdam sigi miyamu malem gi ningtamba lebak singna fangnariba nauba mangaladu Piramnaba lakpanati sai kyali sangsina satharagliba loinam laingaki khongnet asi makhatana hena mara sesinanaba masum malemgi miyamgi mamangda ningtamlaba India gi manungda Manipur Kanglaipak miyamnasu ningtamna hingli haina ut saiduna utnaba pangthokliba namthak amasum nampugi mikhalasi gi hanadagi satharakpa thorang amasum thausilasi mapung fana mai bagananaba lakpani Thoramasi thabak to on thoknaba honaba haibisi hauzik India gi Prime Minister oriba Narendra Modi na ahan manate maki mamang da lerama tongan political party sing goirakpa Prime Minister amasung atai India gi political party sing losing ba sing hana dagi satharakpa routine work oina lakrabani hairiba routine work asigi khudung inba oina mamang na pangthukiba mikhal sing amasung handak nauna pangthokkodoriba mikhal asigi oina su Narendra Modi yauna maki cabinet colleagues sing Mak masagi party masum atai India ki political party ki makok thong lusing ba kaya su matam kya kaithok tu na made asoba senjau kaya thadaduna Manipur Kanglaipak miyam bu nam thak toroga assembly mikhalasi gi bot khomba lakli bani Serolasina du bo haujuk pangthok liba mikhalasina matam kya gi mamang ni gi tanduna lakli ba madi phangpham thoklaba Manipur Kanglaipak miyang gi ningtamba haibadudi phanggadaba nati India ki lusing masing asina Manipur Kanglaipak miyam na ningtamba phanganbagi wakhaldi lairadana makhogi Constitution gi makhada pangthokliba mikhalasina sema matam gi lengak singna Manipur Kanglaipak ki lam amasum miyam gi apunbagi saktam miyam gi punsi manghali political party singna puthokliba mikhal gi manifesto singda Manipur Kanglaipak ki lam Manipur Kanglaipak miyam gi punsi kangadaba madi miyam na tungkoina masagi saktam ngakna sakhotpaga loinana khuya tastu sitna hinghobu yabu wapum amati yaudi haina su pausna phungdorakli Makasa tharakpoina memna tentak na topa maruiba pausing pizage Public Affairs Index ama Niti Ayog Index ki matungina Manipur asi khwaidagi sotaba state ama oidi James Sangma Public Affairs Index ama Niti Ayog Index report ki matungina Manipur asi India ki apikwa state singi manungda khwaidagi lengak fataba state ama oidi masida sunatana health sector ama di tuan bi hiram kyada atai state singi yengna rubada phibam yamna fataba state ama oidi haina Meghalaya gi home minister su oidi ba NPP ki national treasurer James Sangma na phongdokre hari atopa pawmana Bharat na flight ahum paibada Ukraine yakre Hauzi Ukraine amadi Russia ni gi marakta sauna ungkhanaba lairiba sina maram oiraduna Bharat ki Ukraine lairiba citizen sing puthoknaba gidamak Bharat ki flight ahom Ukraine paithok paisin tawda Ukraine ayaba pikre amaramda Russia na Ukraine attack kya sathaba hokre haire nesu pausna palakli atopa pawmana mo class 9 tamlibi yauna mahiroi voter lista hablamle Lakadoriba Taragnitu Suba Manipur Legislative Assembly Mikhal gi electoral roll mayang Imphal gi polling station Mariamadi Tarukta class 9 tamlibi mahiroi amamadi 5th semester tamba mahiroi ama sahi sudana voter list sansilam le haina mayang Imphal thana wangkhai laikai de leiba Asim Rosan na phongdokre Manipur Press Club ta pangthokiba pawmi sing unaba mada Rosan hai polling station marigi BLO posangbam Premi gi sahi sudribi masa mama di polling station 6 ki BLO kongkham thoibi gi masa sahi sudana electoral roll hapsilambagi mayokta lamphel da leiba chief electoral officer da ayi bisirol pisinduna mara leiba sing serak pibiu haina wakat kraba fawo da ngasi fawo positive response amatalakte Imphal West DC amadi mayang Imphal gi returning officer ani na masagi tofam thokpa duty tawdaba haibase lakaduriba mikal asida sai sudaba mioi kya hapsinduna board kanana balalong satharabra haibase singna balai election asi kadai phawbo sumna tawguduriba no haibase thajaba ngamde hairaduna CEO na hiramsigi matangna athuba matuna miyeng sangbiu haina sa phongdokhi
Lushilapoi to Papa, Manamical Gamari, Lane Hang Bakem, Numai Kapslamle. Irrelevant police station gi manung sana laiba urup awang lai kai ngarang numidang pung taramaturam tarakpa duwai des kang daba singna kairau kendra NPP gi merep MD Nasiruddin Khan gi worker elangbam singa ji sei kontra gani pan apok pa elangbam ganda gi yumda sakang daba sing numai kapslam le thaudo sig mari lener elangbam singa ji ki madom sa elangbam sumati na phongdorak pada ngarang numidang mikhal ga mari lener hangba camp office ta mai Tiktuna irang thokpa yai haiduna ngak senduna phamlaga leiringaida angauba masugi A star amada tongduna lakpa sakangdaba singna numai sijinaduna numai round marirom kapslamle thaudo sida aso apandi yaukide du numai maru amadi singajiki yum phaujilaktuna phamangna takhi hari mikhal gamari leinana numai kapagi thawong si matungda amuk hana tabigano akia khang piduna miyambu namthana bo khona bigano amadi masa masagi apamba mit khanbada athingba pibigano haina phongdoki thaudo dugi matang irrelevant police laktuna thijinbagi tabak sathaba hokre suhari ado hausikoi di myam pauk si matang asa lusinjaragi amasum pathok sakibda soikibu lankiba kya yarosu myam ngakpigani amasum matam gi ba maruebi pauk su myam dale plaitan update pijarake and thank you